ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯃꯥꯏꯕ ꯆꯤꯠꯇꯨꯔꯟ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯆꯤꯠꯇꯨꯔꯟ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯕꯣꯌꯥꯏꯗꯨ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯀꯥꯔꯛꯂꯤ ꯂꯧꯁꯤꯡ ꯃꯇꯝꯒ ꯑꯣꯏꯕꯒ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯗ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯕꯣꯌꯥꯏꯗꯨ ꯂꯧꯕꯨꯛꯇꯒꯤ ꯌꯥꯝꯅ ꯋꯥꯅ ꯂꯧꯔꯥꯡ ꯁꯨꯔꯨꯔꯒ ꯃꯌꯨꯝ ꯂꯣꯝꯗ ꯀꯥꯔꯛꯄꯗꯨꯗ ꯈꯨꯜꯒꯤ ꯂꯧꯕꯨꯛ ꯁꯨꯔꯨꯕ ꯃꯤꯁꯤꯡꯁꯨ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯍꯥꯏꯕꯗꯨꯕꯨ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕꯒꯦꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯍꯥꯏꯕꯁꯤ ꯄꯥꯛꯅ ꯐꯪꯂꯔꯣꯏ ꯐꯪꯂꯕꯁꯨ ꯈꯔ ꯇꯥꯡꯅ ꯊꯣꯛꯂꯒꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯃꯅ ꯂꯩꯀꯥꯏ ꯑꯁꯨꯛ ꯆꯥꯎꯕ ꯑꯃ ꯂꯩꯔꯒ ꯈꯨꯜ ꯑꯁꯨꯛ ꯆꯥꯎꯕ ꯑꯃ ꯂꯩꯔꯒ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯁꯤꯅꯤ ꯉꯔꯥꯡꯁꯨ ꯇꯥꯗ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀꯔꯤꯅꯣ ꯂꯧꯕꯨꯛꯇ ꯇꯦꯂꯪꯒꯥ ꯄꯥꯏꯔꯨꯔꯒ ꯍꯥꯏꯕ꯭ꯔꯥ ꯁꯟ ꯄꯨꯜꯂꯨꯔꯒ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯥꯛꯄꯗ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯗꯅ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤꯕꯅꯤ ꯑꯗꯨꯗꯨ ꯑꯁꯣꯝꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯊꯣꯛꯄꯗꯒꯤ ꯐꯩ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗ ꯈꯔ ꯊꯤꯡꯊꯔꯝꯂꯕꯗꯤ ꯑꯉꯥꯡꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯄ ꯑꯃ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯑꯦꯗꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯌꯥꯝꯅ ꯁꯣꯊꯔꯤꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯅꯒ ꯂꯥꯏ ꯇꯤꯟꯒꯤ ꯂꯩꯀꯥꯏ ꯑꯣꯏꯅ ꯇꯧꯔꯤ ꯂꯩꯔꯛ ꯈꯨꯗꯤꯡ ꯑꯗꯒꯤ ꯆꯨꯊꯦꯛ ꯈꯨꯗꯤꯡ ꯂꯥꯏꯒꯤ ꯂꯥꯏ ꯉꯥꯛꯇ ꯚꯨꯠꯀꯤ ꯚꯨꯠ ꯉꯥꯛꯇ ꯑꯁꯤꯒꯨꯝꯂꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯐꯥꯎꯕꯗ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯣ ꯕꯣꯌꯥꯏ ꯇꯥꯔꯤꯕꯅꯤ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯇꯥꯔꯒ ꯆꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯌꯨꯡꯅꯔꯗꯨꯅ ꯃꯊꯪ ꯂꯣꯏꯅꯃꯛ ꯂꯩꯍꯧꯔꯤ ꯂꯩꯔꯛꯂꯣꯝꯗ ꯆꯪꯈꯤꯕꯅ ꯆꯪꯈꯤꯕ ꯃꯊꯪ ꯂꯩꯍꯧꯔꯕꯗ ꯕꯣꯌꯥꯏꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯂꯣꯝꯗ ꯃꯇꯣꯝꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯒ ꯆꯪꯕ ꯖꯥꯠꯅꯣ ꯑꯩꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇꯃꯛ ꯑꯣꯏꯕ ꯌꯥꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛ ꯆꯠꯂꯨꯕ ꯐꯤꯖꯣꯜ ꯑꯗꯣ ꯍꯣꯡꯗꯣꯛꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯥꯛ ꯆꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯒꯤ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯅꯁꯥ ꯑꯗꯨꯕꯨ ꯇꯌꯥꯡ ꯇꯁꯣꯏꯕꯒꯨꯝ ꯇꯧꯕꯤꯗ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯣꯌꯥꯏꯅ ꯏꯃꯥ ꯑꯩꯁꯤ ꯀꯔꯤꯅꯣꯃ ꯁꯨꯝ ꯈꯜꯂꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯏꯆꯥꯅ ꯈꯜꯂꯤꯕꯕꯣ ꯏꯃꯥ ꯑꯩꯁꯤ ꯑꯃꯥꯏꯕ ꯇꯝꯁꯤꯔꯥ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦꯍꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯃꯥꯏꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯣꯟꯊꯣꯛꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯗ ꯀꯔꯤ ꯃꯆꯥꯛ ꯆꯪꯕꯒꯦ ꯑꯩꯈꯣꯏꯒꯨꯝꯕ ꯑꯃꯅꯁꯨ ꯑꯣꯏꯕ ꯍꯦꯛꯇꯃꯛ ꯌꯥꯗꯕ ꯖꯥꯠꯂꯣ ꯀꯔꯤꯒꯤ ꯌꯥꯗꯗꯣꯏꯅꯦꯒꯦ ꯑꯃꯥꯏꯕ ꯑꯃꯗ ꯆꯠꯂꯒ ꯑꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯗꯅ ꯕꯨꯔꯤꯔꯒ ꯂꯣꯏꯔꯦꯗꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏꯅ ꯐꯔꯦꯅꯦ ꯏꯃꯥꯅꯒ ꯃꯁꯛ ꯈꯪꯕ ꯑꯃꯥꯏꯕꯒ ꯂꯩꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯌꯥꯏꯒꯤ ꯃꯃꯥꯅ ꯅꯄꯥꯕꯨꯡꯒ ꯊꯥꯏꯅ ꯇꯤꯟꯅꯔꯝꯕ ꯆꯤꯠꯇꯨꯔꯟ ꯀꯧꯕ ꯃꯥꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯃꯉꯣꯟꯗ ꯇꯝꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯊꯨꯅꯁꯨ ꯍꯩꯒꯅꯤ ꯑꯗꯨꯗꯨꯒꯅꯦ ꯇꯥꯊꯤ ꯇꯑꯣꯏꯅꯁꯨ ꯇꯧꯕꯤꯔꯛꯂꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯁꯤ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯆꯠꯂꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯕꯣꯌꯥꯏꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯃꯥꯗ
ꯑꯃꯥꯏꯕ ꯆꯤꯇꯨꯔꯟꯒꯤ ꯂꯩꯐꯝ ꯄꯨꯝꯅꯃꯛ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯆꯤꯇꯨꯔꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯌꯥꯏ ꯑꯃꯥꯏꯕ ꯆꯤꯇꯨꯔꯟꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯆꯤꯇꯨꯔꯟꯕꯨ ꯕꯣꯌꯥꯏꯅ ꯄꯥꯕꯨꯡ ꯆꯤꯇꯨꯔꯟ ꯌꯨꯝ ꯑꯣꯏꯕꯤꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯇꯨꯔꯟ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣꯅꯦ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯌꯥꯏꯅ ꯑꯩ ꯑꯣꯖꯥ ꯃꯥꯏꯕ ꯆꯤꯇꯨꯔꯟ ꯊꯤꯖꯔꯛꯄꯅꯤ ꯌꯨꯝꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯆꯤꯇꯨꯔꯟꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯅꯪꯅ ꯑꯃꯥꯏꯕ ꯆꯤꯇꯨꯔꯟ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯍꯥꯏꯌꯨ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯒ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯑꯩꯕꯨ ꯋꯥꯐꯝꯁꯤ ꯀꯔꯝꯍꯥꯏꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯈꯪꯖꯗ꯭ꯔꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯗ ꯑꯩ ꯑꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ ꯀꯔꯤ ꯅꯪꯕꯨ ꯑꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯕ ꯄꯥꯕꯨꯡ ꯇꯝꯕꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯑꯣꯖꯥ ꯅꯪꯒꯤ ꯆꯍꯤꯁꯤꯕꯨ ꯀꯌꯥꯃꯨꯛꯀꯗꯤ ꯂꯩꯔꯒꯦ ꯑꯣꯖꯥ ꯑꯩ ꯆꯍꯤ 23 ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯈꯔꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯅꯦꯀꯣ ꯐꯔꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯇꯝꯁꯤꯟꯕ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯑꯣꯖꯥ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯇꯥꯡ ꯑꯃꯗꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄꯗ ꯀꯔꯤ ꯂꯩꯋꯥ ꯁꯣꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯈꯔ ꯐꯔꯦ ꯇꯝꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯇꯝꯗꯕꯗꯤ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯑꯗꯨ ꯇꯝꯃꯕ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯍꯜꯂꯣ ꯁꯨꯡꯉꯩꯗ ꯍꯌꯦꯡ ꯑꯌꯨꯛꯇꯨ ꯅꯪ ꯑꯩꯒꯤ ꯑꯁꯤꯗꯅꯦꯀꯣ ꯐꯝꯅꯅꯕ ꯐꯤꯗꯥ ꯑꯃꯒ ꯇꯧꯔꯒ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯂꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯦꯡ ꯃꯨꯠ 3 ꯄꯨꯔꯒ ꯂꯥꯛꯎ ꯂꯥ ꯑꯃꯗ ꯌꯣꯝꯂꯒ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥ ꯑꯩꯅ ꯐꯝꯅꯅꯕ ꯐꯤꯗꯥ ꯄꯨꯔꯛꯎ ꯍꯥꯏꯁꯤꯕꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯛꯁꯤꯗ ꯍꯌꯦꯡ ꯄꯨꯟꯅ ꯑꯣꯖꯥꯒ ꯑꯩꯒ ꯌꯦꯡꯃꯤꯟꯅꯕꯗꯤ ꯇꯝꯃꯤꯟꯅꯕꯗꯤ ꯃꯗꯨ ꯌꯥꯗꯦꯅꯦ ꯑꯗꯨꯒ ꯅꯪꯅ ꯐꯝꯒꯗꯧꯔꯤꯕ ꯐꯤꯗꯥ ꯑꯗꯣ ꯅꯪꯅ ꯃꯇꯝ ꯆꯨꯅ ꯄꯨꯝꯅꯃꯛꯇ ꯐꯝꯒꯗꯕꯅꯤ ꯃꯤꯅ ꯐꯝꯍꯟꯕ ꯌꯥꯗꯦꯀꯣ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯑꯩꯁꯨꯅꯦ ꯃꯤꯒꯤ ꯁꯪꯒꯥꯕ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯑꯗꯨꯅꯈꯔ ꯊꯨꯔꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯣꯌꯥꯏ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯌꯥꯏꯗꯣ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯖꯔꯒꯅꯤ ꯑꯃꯥꯏꯕ ꯇꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯌꯥꯏ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯃꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯕꯣꯌꯥꯏꯒꯤ ꯃꯃꯥꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯌꯨꯀꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯕꯣꯔ ꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯣꯌꯥꯏ ꯍꯌꯦꯡ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯀꯔꯤꯕꯨ ꯇꯝꯕꯤꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯁꯦ ꯁꯨꯛꯂꯝꯍꯝꯂꯕ ꯁꯨꯔꯨꯡ ꯑꯃꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯤ ꯆꯠꯄꯗ ꯌꯥꯝꯅ ꯆꯤꯜꯂꯤ ꯎꯞꯂꯒ ꯎꯞꯁꯤꯠ ꯆꯠꯂꯤꯕꯅꯤ ꯑꯗꯨꯝꯅ ꯆꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤꯠꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯡꯕ ꯁꯛꯇꯝ ꯑꯃ ꯄꯥꯛꯊꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯤꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯕꯣꯌꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯡꯂꯣꯝꯗꯁꯨ ꯃꯍꯥꯛꯅ ꯆꯪꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯃꯃꯥꯡꯗꯅ ꯁꯛꯇꯝ ꯑꯃ ꯇꯨꯡꯗꯅ ꯐꯨꯟꯖꯜꯂꯛꯂꯕ ꯍꯧꯒꯠꯂꯒ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯕ ꯈꯨꯈ꯭ꯔꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯕꯣꯌꯥꯏ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯃꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯣꯌꯥꯏ ꯃꯗꯣ ꯁꯔꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯐꯝꯂꯒ ꯂꯩꯔꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡꯅ ꯑꯅꯞꯄꯤ ꯀꯥꯡꯅ ꯄꯨꯡꯆꯣꯠꯂꯕꯅꯤ ꯐꯨꯔꯤꯠꯀꯥꯗꯣ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯒ ꯐꯨꯔꯤꯠ ꯑꯗꯨꯅ ꯍꯨꯃꯥꯏ ꯑꯗꯨ ꯍꯨꯝꯖꯗꯨꯅ ꯍꯨꯃꯥꯡ ꯑꯗꯨ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯨ ꯀꯔꯤ ꯃꯪꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯁꯣꯟꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯕꯣꯌꯥꯏꯗꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯗꯨꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ
ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯣꯌꯥꯏꯅ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤ, ꯑꯃꯨꯛ ꯇꯨꯝꯂꯒꯦꯗ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯉꯪꯔꯥꯟꯅꯕ ꯀꯣꯔꯧ ꯃꯍꯥꯛꯅ ꯆꯤꯡꯗꯣꯟꯗꯒꯤ ꯂꯤꯈꯠꯂꯛꯇꯨꯅ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛ ꯏꯪꯅ ꯆꯤꯛꯅ ꯉꯥꯜꯂꯕ ꯃꯉꯥꯜꯗ ꯍꯧꯗꯣꯛꯂꯔꯤ꯫ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯌꯥꯏꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯤꯇꯨꯔꯟꯒꯤ ꯃꯅꯥꯛꯇꯝꯅ ꯃꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯗꯣ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯆꯤꯇꯨꯔꯟꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯆꯤꯇꯨꯔꯟ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯌꯥꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯇꯨꯔꯟꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯇꯨꯔꯟꯅ "ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ, ꯃꯥꯡꯒꯣꯜꯗ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯂꯩꯔꯝꯃꯨ, ꯑꯩ ꯋꯥꯏ ꯁꯤꯠꯂꯤꯕꯁꯤ ꯂꯣꯏꯁꯤꯟꯈꯤꯒꯦꯀꯣ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯌꯥꯏꯅ "ꯑꯣꯖꯥ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ" ꯍꯥꯏꯗꯨꯅ ꯁꯨꯝꯆꯤꯠ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯜꯂꯒ ꯃꯍꯥꯛꯅ ꯁꯤꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯤꯇꯨꯔꯟꯅ "ꯐꯔꯦ, ꯅꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯏꯁꯥ ꯏꯎꯁꯦ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦꯀꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯇꯨꯔꯟ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯡꯒꯣꯜꯗ ꯅꯤꯡꯊꯤꯅ ꯐꯝꯂꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯤꯇꯨꯔꯟꯅ ꯕꯣꯌꯥꯏꯗ ꯍꯥꯏꯔꯤ, "ꯁꯨꯝꯗꯧꯁꯤ, ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯑꯔꯥꯏ ꯑꯔꯥꯏꯕꯗꯒꯤ ꯍꯥꯟꯅ ꯇꯝꯁꯤ, ꯑꯗꯨꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯇꯝꯁꯤꯀꯣ꯫ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯤ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯍꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯇꯝꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯈ꯭ꯔꯕꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯦ ꯀꯩꯗꯧꯅꯨꯡꯗ ꯄꯥꯔꯣꯏꯗꯕꯅꯤ, ꯇꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯁꯨ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯦ ꯄꯥꯔꯣꯏꯗꯕꯅꯤ, ꯍꯥꯏꯕꯗꯤ ꯄꯨꯡ 11 ꯄꯨꯡ 3 ꯐꯥꯎꯕꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯦ ꯄꯥꯔꯣꯏꯗꯕꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯄꯨꯡ 10ꯗꯒꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 4-5 ꯐꯥꯎꯕꯗꯤ ꯄꯥꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤ ꯅꯠꯇꯕꯗ ꯑꯩꯅ ꯄꯤꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯄꯥꯔꯨꯔꯕꯗꯤ, ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯗꯅ ꯅꯍꯥꯛꯅ ꯑꯊꯦꯡꯕꯗ ꯄꯥꯔꯨꯔꯕꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯃꯊꯧ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯗꯨꯒ ꯑꯇꯣꯞꯄ ꯃꯇꯝꯗ ꯄꯥꯔꯕꯗꯤ ꯃꯊꯧ ꯇꯧꯔꯛꯂꯣꯏꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯃꯊꯧ ꯇꯧꯔꯛꯂꯕꯗꯤ ꯑꯔꯦꯝꯕꯗ ꯅꯍꯥꯛ ꯋꯥꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯜꯂꯨ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨꯕꯨ ꯄꯤꯖꯕ ꯃꯇꯝꯗ ꯁꯣꯟꯒꯗꯕ ꯂꯩꯋꯥ ꯑꯔꯥꯏ ꯑꯔꯥꯏꯕ ꯈꯔ ꯇꯝꯕꯤꯔꯒꯦ꯫ ꯅꯍꯥꯛꯅ ꯏꯁꯤꯟꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯔꯛꯂꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯌꯥꯏꯅ "ꯑꯣꯖꯥ ꯑꯩꯗꯤ ꯏꯁꯤꯟꯕ ꯌꯥꯕ ꯆꯦ ꯀꯣꯂꯣꯝ ꯑꯃꯠꯇꯁꯨ ꯌꯥꯎꯖꯔꯛꯇ꯭ꯔꯦ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯤꯇꯨꯔꯟꯅ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡꯗꯒꯤꯗꯤ ꯏꯁꯜꯂꯣꯀꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯣꯌꯥꯏꯕꯨ ꯆꯤꯇꯨꯔꯟꯅ ꯃꯥꯏꯕꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯃꯗꯤ ꯃꯥꯏꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯃꯥꯏꯕ ꯍꯥꯏꯕꯁꯦ ꯀꯔꯝꯅ ꯊꯣꯛꯂꯛꯈꯤꯕꯅꯣ, ꯀꯅꯥꯒꯤ ꯃꯅꯥꯏꯅꯣ, ꯀꯅꯥꯒꯤ ꯁꯛꯇꯝꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯆꯤꯇꯨꯔꯟꯅ "ꯐꯔꯦ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤꯅ ꯅꯪ ꯑꯃꯨꯛ ꯍꯜꯂꯣ, ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯂꯥꯛꯑꯣꯀꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯆꯤꯇꯨꯔꯟꯅ ꯕꯣꯌꯥꯏꯕꯨ ꯊꯥꯗꯣꯔꯛꯂꯤ꯫ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯈꯪꯖꯕ, ꯍꯥꯏꯕꯗꯤ ꯑꯅꯥ ꯑꯌꯦꯛ ꯃꯇꯝꯗ, ꯂꯣꯛ ꯈꯨꯠꯂꯥꯏ ꯂꯥꯏꯍꯧ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯐꯍꯟꯕ ꯉꯝꯖꯔꯒꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯌꯥꯏ ꯌꯨꯝꯗ ꯌꯧꯔꯛꯇꯨꯅ ꯃꯃꯥꯗ ꯋꯥꯐꯝ ꯑꯗꯨ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯌꯥꯏ ꯑꯃꯗꯤ ꯆꯤꯇꯨꯔꯟ ꯃꯥꯏꯕ ꯑꯁꯨꯝ ꯇꯝꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯕꯣꯌꯥꯏꯁꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯩꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯆꯤꯇꯨꯔꯟꯅ "ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯒꯤ ꯂꯝ ꯑꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯍꯩꯔꯦ, ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯍꯩꯔꯤꯕ ꯆꯥꯡ ꯑꯁꯤꯗꯒꯤ ꯊꯣꯏꯗꯣꯛꯅ ꯍꯩꯕ ꯄꯥꯝꯂꯨꯔꯒꯅꯨ, ꯑꯗꯨꯅ ꯃꯥꯏꯕ ꯇꯝꯕꯁꯦ ꯂꯣꯏꯁꯤꯜꯂꯁꯤ" ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝꯕ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯕꯣꯌꯥꯏꯁꯦ ꯑꯅꯥ ꯂꯥꯏꯌꯦꯡ ꯑꯃꯗꯤ ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛꯄ ꯃꯇꯝꯗ ꯂꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯥꯏꯅꯕ ꯉꯝꯕꯒꯤ ꯃꯍꯩ ꯃꯉꯣꯟꯗ ꯄꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯁꯥꯗ ꯆꯪꯉꯒ ꯂꯥꯏ ꯇꯩꯅꯕꯁꯤ ꯅꯠꯇꯕ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯕ ꯄꯥꯝꯂꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯣꯌꯥꯏꯅ ꯑꯃꯥꯏꯕ ꯆꯤꯇꯨꯔꯟꯗ ꯂꯥꯏ ꯁꯥꯟꯅꯕꯒꯤ, ꯂꯥꯏ ꯀꯧꯊꯣꯛꯄꯒꯤ ꯂꯩꯋꯥ ꯑꯗꯣ
ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯠꯇꯨꯔꯟꯅ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯍꯦꯛꯇꯃꯛ ꯏꯂꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯇꯤ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯈꯔ ꯈꯟꯊꯧ, ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯌꯥꯏꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯣꯖꯥꯁꯨ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯝꯕꯤꯔꯛꯄ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩꯅ ꯉꯁꯤ ꯈꯪꯅꯤꯡꯂꯤꯕ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯁꯣꯏꯗꯅ ꯈꯪꯅꯤꯡꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ, ꯑꯩ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯥꯟꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯧꯊꯣꯛꯄ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥ ꯑꯁꯤ ꯌꯥꯝꯅ ꯈꯪꯅꯤꯡꯏ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯤꯠꯇꯨꯔꯟꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯏ ꯀꯧꯊꯣꯛꯅꯕꯒꯤ ꯂꯩꯋꯥ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯛꯄꯗꯤ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯛꯅ ꯂꯥꯏꯌꯦꯡꯕꯗꯒꯤ ꯐꯈꯤꯕ ꯃꯤ 10 ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯎ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯇꯝꯕꯤꯔꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯌꯥꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏ ꯆꯠꯈ꯭ꯔꯤ꯫ ꯕꯣꯌꯥꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯆꯤꯠꯇꯨꯔꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯍꯥꯏ ꯃꯤ 10 ꯍꯥꯏꯕꯗꯣ ꯅꯍꯥꯛꯅꯅꯦ ꯌꯦꯡꯁꯨ ꯌꯦꯡꯗꯅ ꯃꯤ 10 ꯐꯈ꯭ꯔꯦ ꯍꯥꯏꯖꯤꯜꯂꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯣꯖꯥꯗ ꯃꯤꯅꯝꯒꯦ ꯈꯟꯒꯅꯨ, ꯃꯍꯩ ꯄꯨꯝꯅꯃꯛ ꯀꯥꯎꯗꯨꯅ ꯃꯍꯩ ꯆꯥꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯎꯍꯧꯔꯤꯕꯗꯣ ꯕꯣꯌꯥꯏ ꯇꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯗꯗꯤ ꯃꯤꯅꯝꯖꯔꯣꯏ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯛꯄ ꯑꯅꯥ ꯂꯥꯏꯌꯦꯡ ꯑꯃꯗꯤ ꯂꯥꯏꯍꯧ ꯍꯧꯕ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛ ꯄꯨꯝꯅꯃꯛ ꯃꯊꯪ ꯕꯣꯌꯥꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯤ 19 ꯐꯥꯎꯗꯤ ꯁꯨꯖꯜꯂꯛꯂꯤ꯫ ꯕꯣꯌꯥꯏꯅ ꯌꯦꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯈꯤ, ꯑꯔꯥꯏꯕ ꯉꯥꯛꯇ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯣꯌꯥꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃ ꯊꯣꯡ ꯗꯪ ꯊꯤꯟꯗꯨꯅ ꯕꯣꯌꯥꯏ ꯍꯥꯏꯗꯨꯅ ꯀꯧꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯁꯨ ꯈꯪꯍꯥꯏ ꯈꯪꯖꯤꯜ ꯑꯣꯏꯅ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯅꯤꯄꯥ ꯑꯃꯅ ꯑꯣꯖꯥ ꯃꯥꯏꯕ, ꯕꯣꯌꯥꯏ ꯂꯥꯎ, ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯊꯔꯣ ꯑꯣꯜꯂꯒ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯒ ꯃꯁꯥꯒꯤ ꯃꯈꯨꯠꯀꯗꯣ ꯄꯪꯆꯤꯛꯇ ꯆꯤꯛꯇꯅ ꯂꯩꯍꯧꯔꯦ꯫ ꯌꯥꯔꯒꯗꯤ ꯑꯃꯨꯛꯀ ꯆꯠꯁꯤ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯌꯥꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯍꯟꯗꯛ ꯂꯥꯏꯌꯦꯡꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯐꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯦ ꯃꯁꯤꯒ ꯊꯥꯔꯒꯗꯤ 13 ꯁꯨꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯕꯣꯌꯥꯏꯅ ꯌꯦꯡꯉꯛꯄ ꯈꯨꯗꯤꯡꯃꯛ ꯐꯠꯈꯤꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ, ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯖꯔꯛꯄꯗꯒꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯌꯥꯏ ꯄꯔꯞ ꯂꯥꯛꯇꯨꯅ ꯑꯅꯥꯕ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯔꯤ꯫ ꯕꯣꯌꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯕꯣꯌꯥꯏꯅ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯠꯇꯕ ꯂꯥꯏ ꯆꯪꯗꯨꯅ ꯆꯤꯡꯊꯦꯛꯇꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯕꯒꯨꯝ ꯂꯥꯎ ꯑꯃꯥꯏꯕ ꯂꯥꯎ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯕꯨ ꯐꯍꯟꯕ ꯉꯝꯕ ꯅꯠꯇꯤꯛꯂꯥ? ꯅꯪꯒꯨꯝꯕ ꯑꯃꯥꯏꯕꯁꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯂꯥꯎ ꯑꯉꯥꯡ ꯄꯦꯇꯋꯥꯒꯤ ꯑꯃꯥꯏꯕ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯕꯣꯌꯥꯏꯗꯣ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯣꯌꯥꯏꯅ ꯑꯉꯥꯡ ꯑꯁꯤꯗꯤ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯣꯛꯅꯔꯦ, ꯑꯗꯨꯒ ꯂꯥꯏ ꯑꯇꯣꯞꯄ ꯑꯃꯁꯨ ꯌꯥꯎꯔꯤ, ꯃꯗꯨꯃꯗꯤ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯁꯦ ꯍꯥꯟꯅ ꯇꯥꯟꯊꯣꯛꯈꯤꯁꯤ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪ ꯇꯥꯏꯅꯁꯤ꯫ ꯂꯥꯏ ꯑꯃꯈꯛꯇꯪ ꯅꯠꯇꯦ ꯑꯉꯥꯡ ꯑꯁꯤꯗ ꯆꯪꯂꯤꯕꯁꯤ, ꯂꯥꯏ 2-3 ꯁꯨꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ? ꯃꯤ ꯑꯃꯗꯕꯨ ꯂꯥꯏ 2-3 ꯆꯪꯁꯤꯜꯂꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯌꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ꯫ ꯌꯦꯇꯨꯝ ꯑꯃ, ꯑꯗꯨꯗꯨꯒ ꯐꯤ ꯃꯆꯦꯠ ꯈꯔ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯨꯝ ꯑꯃꯗꯤ ꯆꯦꯡ, ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯔꯨꯅꯆꯤꯡꯕ ꯆꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯃꯊꯪ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯕꯣꯌꯥꯏꯒꯤ ꯃꯃꯥꯡꯗ ꯊꯦꯡꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯕꯣꯌꯥꯏꯅ ꯐꯔꯦ ꯑꯩ ꯂꯥꯏ ꯇꯩꯅꯔꯒꯦ꯫ ꯑꯩꯅ ꯂꯥꯏ ꯇꯩꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯑꯃꯗꯤ ꯆꯤꯡꯊꯦꯛꯄ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯀꯅꯤ꯫ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯌꯥꯝꯅ ꯆꯤꯟꯐꯥ ꯄꯨꯕꯤꯅꯕ ꯍꯣꯠꯅꯧ, ꯑꯗꯨꯒ ꯋꯥꯍꯩ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯆꯪꯂꯤꯕ ꯂꯥꯏ ꯑꯁꯦ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯣꯌꯥꯏꯅ ꯂꯩꯋꯥ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯆꯦꯡ ꯑꯃꯗꯤ ꯊꯨꯝ ꯑꯇꯩ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯄꯥꯏꯔꯤꯕ ꯌꯦꯇꯨꯝ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯆꯛ ꯊꯤꯟꯕ ꯍꯧꯔꯛꯏ꯫
ꯃꯇꯧ ꯑꯁꯨꯝꯅ ꯊꯤꯜꯂꯛꯄꯗꯨꯗ ꯁꯣꯝꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯐꯥꯔꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯅꯉꯛ ꯀꯦꯟꯒꯦꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯔꯨꯕꯗꯗꯤ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫